Non-violent Khongjangbu violent Oiba Lathi Chasna Thugaire Sashi Tharoor Maheiroi Shingbuna Fubiri question leak Oibada Chenaba Singna Lambida Maning Tamna Chathalli Rahul Anam Kanbagi Mahota Maheiroi Singi Kholau Tabana Lengaki Afaba Oigani Kejriwal Parliament ki Nongjumi from Hobo Numita Maheiroi Amadina Hakayana Ladiba Education Minister gi Anam Kanbab Thawung amasung Lengak na soibadagi Maheiroi kayagi punsi mangkhibagi matangda yaningdaba phongdoktuna Lengak na tekchak pugadabani haina Khongjang changshilakhiba Cockroach Janta Party member amasung party asibu sogatpa nahasingna Delhi gi Jantar Mantardagi Parliament tamna kholau lauduna changshilakpada Delhi Police amasung tongan ba security force singna athingba pikhibaga loinana Khongjangbu Singbu Lathi Charge Chauduna Tankhaina Bahonabada Police ki violent oibat mawung matau uba fangkibabu Congress Luchingba Sashi Tharoor akan mamawungda yaningda bafongdokri Sashi Tharoor hai Maheiroi Singna non-violent oiba mawungda Khongjang Changshin Jariba asibu authority Singna violent oiba Lathi Charge Chauduna Thugaire bahonakhiba asi karamba chatna kanglono hangbayai ngasi thokiba pamdaba thodok-sing asi leibak asigi naha singna lengakta tanaduna lakpa demand sing tabibagi mahota lengakna Maheiroi singi kholau manada haptabada natana naha singna mayok nariba issue amadi khudong chadaba sing asi parliament pukhatuna khanasi haiba yadabadagi thokibani haiki Congress Luchingba Rahul Gandhi nasu Maheiroi singna makhoigi rights demand tawjaba Center gi yathang matung ina police ki maikaidagi tear gas kaptuna amadi lathi charge tawduna non-violent oiba Khongjangbu thugai ki basi democracy chatpa laibak amagi machat nate maruiba exam singi question paper leak oihan biganu amasung achumba education system leihan biu haina Khongjang Changshin Jariba Maheiroi singbu lambi da tamthina fuba ngamnaga question paper leak oihan kiba mara leiba famdon famnaiba mioi sing adubuna ngasi fawba leibak asi konungi lambida maning makha tamna chatpa yahanba haibasi leibak ama oina ikainingai ni PM Modi asi naha singam mai chanadaba anti youth oiba prime minister ni mahakna mathau masak khangdaba amadi mara leiraba union education minister Dharmendra Pradhan bu ngasi fawba kangkhatuna thamlakhibani haiki Nongjung mifam haukraba matungda Rajya Sabha da Congress President Malik Arjun Kharge na Jantar Mantardagi Khongjang changshilakhiba naha singi issue asi pukhatuna wa ngangluba matamda Rajya Sabha gi Chairman CP Radhakrishnan na Kharge gi wafam adu tadana ngasigi oinadi House adjourn tawre hairamlaga haugatuna chakhibagi opposition amadi ruling gi maikaida launaduna chauna charangnaba thoki House the Charang Nabatholingai Parliament Taba Lambida Khongjang Changshilakhiba Naha Singbu Thatkiba Rapid Action Force ki personal singi uniform da Makhoigi Maming Amata Tharamdabadagi Khongjang Changshin Kiba Naha Singna Karigidamakta personal singi Ming uniform da Thetribanu Haina Wahang Hanglakpada personal singi Maikaidagi Paukum Pirakide Masida Pendraba Naha Singna personal asi security force nate center na tharapa RSS ki worker amadi khune ki miyoi shingni haiki Nakalamaromda Aam Aadmi Party ki Luchingba Arvind Kejriwal na Modi ki tumin leishinba matawasi yaningdaba phongdokhibaga loinana naha singi Khongjang asi laini loba chumloi Center lengangna anam kanbagi mahota Khongjang changshiliba naha singa wari sanaduna makhoina taliba demand sing asi karino amasung kari maramgi talibano haibadu khangdoknaba hotnabana lengaki afaba oigani haina phongdokhi